Thangjing Chingsang Pareng Da Lottuna Thamlamba rocket mari Yaona Yamlaba Khutlai Phagatpa Ngamkhre. Manipur thokliba tangdu laitadaba fibam asi laksinaba security force na ching amasung tampaki mafam kayada leptana search operation amasung area domination chathari. Ngarang Churachandpur district ki Thangjing Chingsang Pareng da laiba kuki sing na khundaba Panjang village ta security force na thi humbagi thabak chathabada Yamlaba Khutlai sing Phagatpa Ngamkhre hairi. Phagatlaба Khutlai sing adudi foot nipan sangba amasung taret sangba rocket ani countrymet motor ani medium size countrymet motor ama improvised motor bomb ahum radio set ama amasung countrymet hand grenade anini. Security force na mafam kayada thi humbagi thabak chathabada natana national highway singda gari chathok chasin tawbada apanba thokhandana bagidamak cheksin thorang kaya su paikhatli. Tangai fadaba potlam sing yawba gari chaniga ama national highway kuntra tareta asoengam yaudana pusillakhre. Aduga national highway 2 dana chana thaknaba potlam sing puba yauna gari chahumga yankhai mathoi asoengam yaudana imphal yaurakpa ngamhankhre hairi.